2 days ahead haida adudi ne koina ramoi adu la thokpudu da akhoi khongchat adu da yaw basi manipur kan bagi kan masi koi de lai thong ubra nataga mo koi asin belai budu mayam na koi na sendok piragadi miyam na thajabu ki sang mo koi da yam na wangne khali koi ma le ba ngi sidu midi le ramo tabudu magi restaurant lawri ba magi dai ta haida ba responsibility ki sang ne mi ne yengai je nata aduna masi khangna koina ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯀꯃꯟ ꯄꯤꯄꯜ ꯑꯃꯅ ꯁꯤꯒꯤ ꯆꯥꯡꯗ ꯇꯦꯟꯁ ꯀꯥꯈꯠꯂꯛꯑ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯔꯨ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯀꯟꯒꯅꯤꯅ ꯂꯩꯕ ꯃꯈꯣꯏꯗꯤ ꯑꯥ ꯐꯤꯕꯝ ꯑꯃꯗ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯃꯗꯨ ꯌꯧꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯃꯁꯤ ꯁꯦꯡꯕꯨ ꯁꯦꯡꯗꯣꯛꯅꯍꯜꯂꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯕꯨ ꯁꯦꯡꯗꯣꯛꯄꯤꯔꯒꯗꯤ ꯌꯥꯝ ꯐꯩ ꯃꯔꯝꯗꯣ ꯄꯤꯔꯒ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯈꯣꯡꯆꯠ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯋꯥꯠꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯅꯤꯐꯨ ꯅꯤꯄꯥꯜ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯪꯖꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯂꯧꯔꯒ ꯆꯠꯆꯕ ꯈꯣꯡꯆꯠ ꯑꯃꯅꯤ